Impact News ki health link bu yengbiri ba mayambu Joyshree Usham na taram nokchari ngasigi health link gi topic asi infertility causes and treatment process haibadi angang miron bangam dabagi maram amasung layeng pathap haiba sini hiram asida khana nainabi nabagi damakta Impact News ki studio da lengsinduna leire Dr. Wahengbam Imo Managing Director, Consultant Gynaecologist and IVF Specialist, Suba Hospital and Assisted Reproductive Center, Infaldagi. Dr. Butaram Nokchari. Yumban lambida kongdaraba matung husband and wife amasung imung manungna taramna ngainaribasi imungda karam kanda family member anoba angang tinsilakadagi haibasini. Adubu doctor akoina Tazabada Manipurda angang pokpagi problem asi nomo gi hengalakli hena taze masi karigi no doctor da ahan bawaina thamjage masi matang da ikitang panjage thaina di mamangai da di sahi si nauringai da yam ngan ngan yum panarami hujiki hariba angang oiba ngamda bagi infertility gi case asi chu hujikti hengalai maramdi karino bu yum pan base hujikti yamna thengna panare aidi masagi senthok leitaba natrag masai karimuk phibam ma chadri habgi damakta paisa nuksa thoktra body mayum palaga nuaite habi wakhal seista late marriage sai kunthra gi matu ngakta mayum panabagi phibam simusi langna gi ba maduna akogi sahi nauringi da yum palaga di angang popugi chance fertility gi chance yamna wangba ale sahi si yam khala mutung dagi di fertility gi chance sum mathang sum handara kudurini adubu usually hojikti manipur gi context sididi masasi senthok leite hybrid gi damakta nuaita budagi thengna late marriage je ayam tamdu tokhnare masina manipur da angang phangdabagi angang poktabagi samasya gi changse amna wakhal iba changse masi su factor am oiriba adu hoi samaj nadi manipur da khatang na tabida like malem pumbada harabada samaj nadi nupi oiba khatang da oina ayamba blame tawnai infertility sigi matang sida do masibu nupi du da soibagi oiriba jatla masi thamjage ani suba question oina hoi masi matang sida tamayam na khanari base masi pum la la bazani haidi mayam no ji tobiri sidi nupi si angang popungam de ada nupi si soiramani magi macha nupa du di soiram ne habi wakhal chikan amtar khanbi de ba soiri si nupi di soiri bani aduna nang nupi che may sukuina mayum palabo chu bangam te yaudra atopa nupi ma thiro ne he ka kain chuma ijan biba asum mayam che gi di nupi sina kham ngam da ba madugi samaj gi jaitheng yam noi ta phim che loina poknari bani do adun masi nupi da ngak ta taina bi basu yade nupi da ngak ta taina bi bagi muhutta ase nupa su nupi su moi phajana yeng thopi ga da bani adu da sunatna leri ba ahlam singa duna guardian aduna parent aduna karai de soiri bano na kam dori bano na maina hangwiraga noi phajana unaraga doctor sing tanaraga kari asobile bi haibna singdu yeng thukpiwo haidana suggestion bibiba aide angang popungam drabani nang no pisi popungam roi khainagro aduna atup no bibi na tawsi matam mangna bani haina haibi bagi muhutta adomda kajitang wakhan khandhabiraga magi mamong no pidu phajana khandhabiraga likitang luna tawpireraga angang pukchi sumaram se kari noina thigat piba madugi darkar yam pina taba adu madugi maram sing dudi asai mathang sum haijage nupa digi oiba nupi digi oiba kai yam lei haijariba causes me am maram sing aje nupi khatana te nupa dagi sum yam lei haiba khitang sugaina takpiu doctor hoi masi matang da khitang panjage asai gi nupa sida su contributing factor se 40% man nupa gi obi ai 40% amana nupi du obi ai adagi moi animi gi oina ai apunna nupa su nupi su punna 20% mo bisu yai maduna koina unexplained infertility ka lei madu oil kaduri ni hajariba adara nupa go bigi matang da magi che ma parent singna nupa gi mama paduna di o ai ja nupa di kesu soramoi hairibodo nupa da asobesi leitab nateba se nupa gi asobesi ai khara haijage kari dagi no haibodo causes of ki male infertility masigi matang da kitang panjage haba aji nupa si karigumba ma chi mapu mari phare masang mato phaje wang chawi mioi me todi am phaje adumna di oiraga magi yan ha mukta da khoina tok tok duri base samna mangon da ji yang do si semen analysis tok thupi raba edi nupa si ne karigumba moina miro ache ta miriyas to matung chahi ama sifau ki manung da karigum ta kachip tok singam drabodi yan hambada
factor si nupa du da khoi hani thokane ba nupi da nataba chap mana yeng du ni adu ga su nupa du hane simultaneously yeng thopi ga dam ne ba nupa da su khoina semen analysis to thopi gani si yan hana to da thabak ni madai da khoina nupa si semen analysis to thop matam sida mage semen analysis da yam drab da minimum da si 20 millions never lay do si per ml da adu masi suram draba madusu madurgi suram da ba madu below 20 oragadi as oligospermia kai leri adu su natana sperm su yok da ba maduna koi azoospermia haina khangnei sigumba laina si leragadi karmai to dana ma miron mangam gani si jo khoi nupa du jo treatment han to thok doini adagi no si mathakta amuk su atopada yum pan min ro matung sei da erectile dysfunction kai le ed kai la masi nupa si khoi karim ta ngam jadra ba yam sonja ba sexual dysfunction actually erectile dysfunction se le ba sexual dysfunction lak ba adul jing mayam su yin topic gedam ni adagi adugi mathak sida muksu ma aduna tabida psychologically ma da trauma lai ba hidi premature ejaculation na chingba adagi thopungam da na chingba ejaculate tobungam da na chingba masi mayam si su ma su treatment na su tok thok gedam ne ba masi ni akhoi male factor da achauba amaleri be si su adunga sai gi aina sai panjak ba azoospermia haidana sperm thok chu yaudri ba se aidi ngai fluid dum thok chaba adaga sperm ji marusi yauda ba haiba aji kar matam thokan ge haiba bu sai gi testis ta ki bas difference na malai haba masai da masai fluid seminal fluid la ga su bas difference sai testis ta ki thora ga sperm ji yaur ga duri ne ba masi epididymoorchitis kind laina khara lei masi tauki badagi natragana accident dagi natraga karimba atop khara dagi factor khara dagi magi bas difference ari ba sperm ji pukhol na mari se masi phun gi ba yaurba ador bodi ma sperm du yaw yaur aroi matam da khuni azoospermia haina ko duri mi aduna hairi ba sing si nupa du da su hana kari kari lei bige haina madu thidopi ga dawne ba mai causes sing si bhaijari ba masi mu thidoi ni adagi ani subadana mu nupi sigi su akoina mu thidok pa tare he khorp matam sida masi menstruation si regular oibra oidabra aibana singba amaji thamda anyum la kai hanjan bagumba adagi natragana tha new mek tokibagumba adugumba leibra haina mu yengdoi masagi hormone sigi kano seista mangonda yengdoi ne ba sina ayana nupi ki tokdo thabakni yengdo thabakni magi menstrual irregularities leiba adagi karima kanda sigi mathangdana mu koina ultrasound lodna khotri yengi haraga magi uterine fibroid dana fibroid se macha masudi kasu kaide plus fibroid sina karigumba subserosal ina angang khau sigi mapanda leiraba adudi kasu akai belite hajariba aduna intramural kain lei natragana tori submucosal fibroid kain lei haiba fibroid sing 5 to 6 centimeter dagi hen chawraba madur bode hoy aduna hay pregnancy le podi am hamper do doini adu du sunatana endometrial polyp haidana angang khau ki manung sai da matum saugotra leiba hoi samsana sajikumna saugot lerab polyp se cancer or pagi ki chance cancer di oiroi polyp haisina masina hoi pregnancy o he o henda bagi macha amodi oiriba adige mu angang khau ki manung sai da sainikia haina malai angang khau manung sai sainikia haisina napsa nagraba angang khau manung se machi akogi menstruation to batam da khakitang chawkhala kaduri ni adagi ovulation to batam da chawthor kaduri ni gain leyab ko masi hariba si sainikia is da pura napsal leiraba adum phibam du orgadi masu angang oibadunga moidori ni sini adaga sigi mathang je is da khoni kar mai torga masi khangdo ka da habu akogi tube ka si khoni thokadoi ni asai ultrasound loro ye thobo tam sadi fibroid tu makhangani khoina da ani subadana ovary angang khawgi nakan je is da marum thokna na ba ovary na male hariba masi ani khak lei masai da karma phim tale ovary si normal oibro oidabra adagi masi gi size normal oibro oidabra aduga ovulation torpo matam da follicle si develop to bangam bangam dabra haibana sing du koina study to duri ni adagi amto pa manamu akogi tube ne leiri se fallopian tube ne leiba angang khawgi na kan ani si da the tube says da karmai tor masi fully funde hani yeng thokodoi ni fully funde is karma phim ni yeng thokodage karina yeng thokodage haibu hysterosalpingogram haidana ISHG na malai haba masi akoina hida capsule laga tube si test thokodoi ni masta karigumba tube says da fullama boda koina hysterosalpingogram to says da tube si nakan nam horaba nakan nam na fullaba natragana animakse pura block to le thokraba
ado budi ngasai ek sisu lakpa ngamoro ek thorkadori sidi ovary de thorkadori ni madusu lakpa ngamoro adigi sperm do koi relationship layer matung changhi matam dasu block to le grabina adum ngamoro hajariba aduna pregnancy obisi adu ngamoi dori ni sini ngasai ina causes la khara hajari si adigi sigi mathak da dasu mo nupi du investigation tawdo khar leiri sigi mathak sai sta sina koi gi ahamba ina hajagi si anatomical ma hajagre nupi jugi angang khawgi matang da ade ani subadana magi phunba phundai matang hajagre ade ahum subadana hormone simu koi test tawne ba masai sta hypothyroidism kaina thyroid si yamna hypothyroid kain leiri masuguma leramga su angang popang moidori ni adigi prolactinemia haidana malai ade hormone prolactin si amna wanga ba madu leibra jing thopi dawni madu leramga su amu yaroi dori ni adigi somda mu blood kida mu hormone test to bakanda anti mullerian hormonal amale AMI sena masi karumba yamna nema magasu sai ovary si yamna fajargasu masi marum thopa gi chang si wat ka doriba madumai no torogadi maduna sigmu mayam du yarogadi ngasai defect leibdu angang khawgi ne adigi hormone gi ne tube block leibagi ne haiba mayam si loin investigation tok thokanda magi oidribagi maram haidu nupi gi su khangdo adi nupa gi junga saigi aina hariba investigation khara cham investigation sing toba kanda khangdo aduna hariba ani se misi maram sing du koina khangdu in neba adumai khangdu kanda maram sing du maram du gi matungina koina treatment si muk chatha doin okay yam nungai je doctor no doctor na hosiki husband and wife lohonga ba matungda angang oiba ngamdriba se asigi matang ja doctor na sugaina takpi gre maram sing asi nupi da khatang lai banate nupa da gi su maram mayam lai gare duga si matang jan nupi singi marakta doctor na pan bi hi ba asi marakta prolactin high oi banasu kano angang oi bangamde na hadi gre ko ado si prolactin si kano aina matang da ching lai ba si kari gi no haraga certain psychological problem labor nupi oi tar depression na ba natraga any other psychological disorder labor adu moi psychedelic drugs hagadra hidak pire ibase hidak se khara manadi prolactin level se hingat hanba sigumba zu laibra adu su lei aduna psychological factors zu check tawse daka tai yam jati na tai aduni madudana na psychological sigi trauma inga sai hijagriba parents singi yamna mateng nupa mayung gi haitare ko support taina binatabida yamna madu akoi yamna psychological depression satana ba ma mongonda yamna encourage pi ba masino mo mayam sing basi tobi ba phayaba adan nata nungti gi sum numit khuni gi nang angang yaudrabni nang adu tawdrabni na sum taina bi phibam leraga di masu loina baksi depression sakragadi amugene henjen bagi kano du chance tu wala kaduri ni yam nungai je doctor na khoi bu angang oiba ngamdabagi causes mayam takpi kre matang aswaida break ama logjage break ki matung da causes mayam ase kar minor treatment tawgani kar minor layeng gani haibagi matang da khanage welcome back after the break doctor na break ki mamang da infertility ki causes mayam maram mayam takpi kre aduna mathang gi question asi doctor thamjaning ba question asi causes asi haibi khrabani na karam mong da treatment tawgadagi laying bagi mawong sing adu khara haibi hoi ai haijage matang bada haijage nupa da hana ai haijage nupa gi treatment su tawjage ahan bada ngasagi oligospermia leiriba asi natabada normally oiba koi 20 million gi mathak ta sperm si count si leraba ade mai nga sagi motility de khara handa bagumba karum yauragadi madu akoina ma si treatment changna to thupa ya ba mangonda testosterone therapy na singba adegi aduna sing natraga su chromiphen citrate therapy 25 mg pirak kholtna tawraga matam khara ma si atopa gi hormone sperm ki motility count hengana na ba ma tono mayam si koi akhang ahi akoi kanano ama ga tawraga tanaraga mangonda hengatna bidamukta hidak mse hujikti ano ba yam lere masigu masi tawraga mangonda hidak sing tharakanda madugi motility amsum count se hengatna thabuk to yare adagi ani subada amuk karigumba magi kanusina di erectile dysfunction natranga psychological leribu mayam do machi su hujikti ano ba hidak si mayam lere madugi pibam si su khogi koigi psychological treatment tawraga na adi amasung therapy khar tawraga masigi su koina irai lena masiru
ꯐꯍꯟꯕ ꯌꯥꯔꯦ ꯑꯗꯨ ꯃꯇꯝꯗꯤ ꯈꯔꯗꯤ ꯆꯪꯒꯅꯦꯕ ꯅꯨꯄꯥꯁꯤꯗ ꯌꯦꯡꯕ ꯃꯇꯝꯁꯤꯗꯗꯤ ꯑꯗꯒꯤ ꯃꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯁꯤꯁꯤꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨꯒꯤꯁꯨ ꯃꯄꯨꯡ ꯐꯥꯅ ꯂꯥꯛꯑꯕ ꯍꯥꯏꯗꯤ ꯁ꯭ꯄꯝ ꯀꯥꯎꯟꯁꯤ ꯁꯨꯖꯜꯂꯛꯑꯕ ꯃꯇꯝꯗꯨꯗꯗꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯅ ꯑꯇꯩ ꯑꯇꯣꯞꯄ ꯇꯦꯛꯅꯤꯛꯁꯦ ꯑꯃꯨꯛ ꯅꯨꯄꯤꯔꯣꯝꯗꯁꯨ ꯑꯃꯨꯛ ꯌꯦꯡꯈꯠꯂꯛꯑꯅꯤ ꯅꯨꯄꯤꯔꯣꯝꯗꯁꯨ ꯃꯣꯏꯒꯤ ꯑꯦꯀꯣꯔꯗꯤꯡ ꯇꯨ ꯉꯁꯥꯏꯒꯤ ꯀꯣꯖꯗꯣ ꯑꯗꯨꯒꯤ ꯃꯔꯝꯗꯨꯅ ꯌꯦꯡꯉꯀꯥꯟꯗ ꯃꯥꯏ ꯇ꯭ꯌꯨꯕꯇꯨꯅ ꯕ꯭ꯂꯣꯛ ꯇꯧꯔꯝꯗ꯭ꯔꯕ ꯇ꯭ꯌꯨꯕ ꯑꯅꯤ ꯉꯁꯥꯏ ꯑꯩꯅ ꯍꯤꯁꯇ꯭ꯔꯣꯁꯤꯄꯤꯡ ꯇꯧꯕ ꯀꯥꯟꯗ ꯇ꯭ꯌꯨꯕꯁꯤ ꯐꯨꯟꯕ꯭ꯔꯥ ꯐꯨꯟꯗꯕ꯭ꯔꯥ ꯌꯦꯡꯒꯅꯤ ꯍꯥꯏꯕꯗꯣ ꯃꯁꯤꯅ ꯕ꯭ꯂꯣꯛ ꯇꯧꯔꯝꯗ꯭ꯔꯕ ꯑꯗꯒꯤ ꯃꯥꯒꯤ ꯍꯣꯔꯃꯣꯟꯁꯤꯡꯗꯨꯁꯨ ꯑꯗꯨꯝ ꯆꯥꯡ ꯅꯥꯏ ꯀꯥꯏꯗ ꯂꯩꯔꯕ ꯆꯞ ꯆꯥ ꯅꯣꯔꯃꯦꯜ ꯑꯣꯏꯔꯝꯃꯕ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏꯅ ಓವ್ಯುಲೇಷನ್ ಇಂಡಕ್ಷನ್ ತೌಬ ಹಾಯ್ದನ ನುಪಿ ಇಸೈದ ಅಕೋಯ್ನ ಟ್ರೀಟ್ಮೆಂಟ್ ತೌಬ ಹೌರನೇಬ ಅಸೆ ಮರುಮ್ಸೆ ಫಜನ ಥೋಗ್ನನಬ ಅದಿಗ ಅಸು ತಾಂಗ್ ಅಸುಕ್ತ ತೌರಗ ಸೈದ ಅಕೋಯ್ನ ಫೊಲಿಕ್ಯುಲರ್ ಸ್ಟಡಿ ತೌರಗ ಸಿಗಿ ಮತುಂಗ್ ಹಿದ ಅಸು ಡೋಸ್ ಅಸು ಯಾಮ್ ಕಾಪ್ಕನಿ ಹೈಬನ ಸಿಂಗ್ಬದ ಅಕೋಯ್ನ ಇಹಾನ್ ಹಾಂಬದ ನೇಚರ್ ಅಕೋಯ್ ನಾರ್ಮಲ್ ಫಿನೋಮೆನಾ ಸೈದ ನ್ಯಾಚುರಲ್ ಓನಿ ಸುಮ್ ಯಂಗನ ತೌನೇಬ ಓವ್ಯುಲೇಷನ್ ಇಂಡಕ್ಷನ್ ತೌರಗ Doctor Amara Thaknako. The ovulation, they when biology kumara Kangarapadi every 28 or 29 days egg sai high go. Nupi Karada the my duration say 1 week to 10 days kumba delay to Busulai high. Situmara doctor. Masi average in a Canary say 14 day of the cycle. Okay. Says the ovulation Tawi and Alone, Adubu plus minus ta Nupi Dunakarim 35 days cycle or about or Natragana 25 days cycle or about. Adugi average do laura koina ovulation to bochi from past day of menses thiba horaga 10 day of the cycle till 18 day of the cycle. Okay. Asis the sig mark say the any day machi ovulation to ni na launa yaba adu ovulation to bochi akoi sig vaginal secretion da koi irum gi ango basaruk anan basaruk to albumin do madmai to bakachi suma discharge la khutta thina ba kai leri masi akoina spin barki method kaina taro test kar lei adu to budum yai adu na tarjun akoina khutna kitang thingjan biraga khudom bisai sta tholai budu kai gi albumin irum gi albumin to budu adu mai to toroga khudom biga kano sin sumai chappagane sumaina chingkhata yangba mari mari se ada ovulation to do de palok takhine ovulation period sida oiragadi sangna tingthokpa yadoini sigumasi aga sigumba technique sing taroga cham cham namasi ovulation tawi natra tawde su khangdoi ne ba sina achamba method ni ko adu bo hojikti masuma method si akoi outdated oi hibadagi ovulation induction si tawraga treatment jathab oiragadi ultrasound is the best method ne ba ultrasound si dai akoina follicular study tawba kaure adi message da akoina ultrasound loraga probe ta yang kanda follicular study na ngasagi ovary size da follicle mayam ama angang ka marum mayam thori herjeri ba masai da 18 mm si yoraba follicle gi size na 18 mm si yoga kan de koi longum na nga koi sing da tan ba gumani da koi na ultrasound yeng na sum torga marum thoba thokti bra kayam chawre chawde ge kaina ngasai gi koi na 14 theory da 14 de da soi tho ma dongni ka ka hai ba che 12 de soi tho dongni ka hai ba che masi tok thoga ngasagi ultrasound si yengaga chap chana madu follicular study tawragadi ngasagi 10 days 14 days 18 days ga to loi tokre loina tokra kanda ultrasound si mateng na ji khulai si matu ina di magi follicle do chap chana si lere o ye 18 lere adai endometrium sina angang khawgi endometrium angang khawgi lining sina saista se 8 mm gi above ta lere adun di masi ovulation to bu yare to hon bu yare adagi endometrium gi lining sina 8 mm leiraba adi triple line gai leiri hadiba masi phajna tho body o masi gi tanjas da koina trigger to ba hidana ICG kai hida kharle hajariba masi koina trigger to ba kaw ovulation index chi da koina mada hida si capsule la kanda sigi pung asudena subawdo leminaro se adu hida to ka khor matungi 36 hours ki matungda noisi relationship contact lero relationship lero say for about 2 days or 3 days si legedabni hain hairaga koina lehelaba matungda ka chip to brain yeng toiba adu masida suma koina pigi matam si pak soigande aduga masi beheta soidre 100% di natte ko si koina normal physiological condition se di yenga ovulation induction targa try to hon bagi wani yamna discipline laina matam chana observation to darkar change darkar change maswai to ba sina khogi normal cycle da ovulation induction tawraga to gawe adagi ani subada masina swai jum tha ani hum natragana cycle ahum mari sum yang pa swai jum yang ka chuai mak yaraktra ba adu di karino ni he na koina khandaba darga la either sperm factor ra natragana karai dono defect am lere
हाइबजे अखोइन चिंगबम फावरे अदो दे अखोइन करी मु तोबदगे हाइबबु मसदगी अमु आईयूआई हैना इंट्रा यूटेराइन इंसेमिनेशन न अमले मसी मकोइन ट्राई तोरप ताबनी मसी जो मसागी हार्मोन काप खोटपा लरिबा मयाम दुदी सब मानना दुम तौरे तौरकांदा हार्मोन कापना सुम तौरकान सेइदा अखोइना कापगा लोइ लोइना अखोइगी फॉलिकुलर स्टडी से नुपीदनेबा कापदोरि नुपीदा कापदोरिनी नुपाददि कापोय अदुगा आईयूआई सिददी अदुगा नुपीदा कापतोइनी अदुगा अखोइना सुम नुमिनिनी कानरगा अखोइना हिदा कापसल मतुंगदा फॉलिकुलर स्टडी हैदना अल्ट्रासाउंड की मटेंग अखोइनी लौथोकदोइनेबा लौरा कानसेदा फॉलिकल की साइज एने साइज गिबदो 80 मिल ए फॉलिकल कैम लेरे अदगी उसाइड कैम लेरनी ऑप्टिमल लेरे हैबिदो अखोइना डिटेक्ट तौदोइनेबा अदु खांग कांदा इंडोमेट्रियम से जो 8 मिलीमीटर की हेन लेरे अदगी ट्रिपल लाइन सु लेरे अदुनदी मसी आईयूआई तौबदा मतम ओइरे हैबिदो खांग कांदा अखोइना पुंगसिंग दो sai aina se haje trigger to bodo ngasi si tor body ngasi pung asuk tawre adodi after 36 hours ta madu koina intrauterine insemination si tawduine ba adai intrauterine insemination he karino hebabu akoina husband si gi magi own husband si gi sperm je koina lawrane ba moi de koina mana chmai tong toro hebna sing bodo toraga monda husband si phajana takpira ba mutungda collect toraga por ane ba aduga koina masibu स्पम वाशिंग मीडिया हैदना मसी मीडिया सिगी मतेंगना अकोइना फजना खंगदोनी खंगदोकांदा स्पम जी यारे हैब कान प्रिपरेशन फजन तोरनेबा अदना अकोइन एक्टिवली मोटाइल ओरबा अदगी फजना अकोइना स्पम वाश तोरगा सेमदो मतुंगदा मागी फत्तबा डेब्रिज मैम के मैम दो लोइन हुंडोखरनेबा डिस्कार्ड तोरनेबा अदुगा मदुगी स्पम दो अकोइना फजना चिंखलनी आईयूआई किनो लगाइन ले मदु तोरगा अकोइना फजना चिंखलकांदा प्रिपेयर तोरनी अदुगा साइ पुंसिंग दु तारबा मतम सिदा साइ नुपी सिदा अकोइना अल्ट्रासाउंड गाइडेड तोरगा अकोइगी अल्ट्रासाउंड गाइडेड तोर मतुंगदा इन अकोइ आईयूआई किनोला से सिगी मतेंगना अकोइना मसिगी प्रिपेयर तोरबा स्पर्म सीमेंट से अकोइगी स्पर्म से प्रिपेयर तो स्पर्म से मसी इंट्रायूटेराइन इंसेमिनेशन हैदना आईयूआई से इंट्रायूटेराइन इंसेमिनेशन हैबा मसी अकोइना टाइमली कापी दोइनेबा कापकांदा एटलीस्ट इन द अखोगी इंक्लाइन पोजिशन दा खरा खितंग हाइदरगा निंगना खितंग वाखना तोरगा अखोगी लेबोरेटरी सेस्ता लैब सेस्ता ऑपरेशन थिएटर और लैब सेस्ता अखोई फजना ngaktang एटलीस्ट 30 मिनट कुंबा पोथा थंबिरनेबा ओवरनाइट लेटर जे लेरोय अदुगा ngaktang कोइन पोथा थंबिरगा कनो तोरगा आईयूआई तोर मतु ngaktang पोथा लेहलकांदा अदुम स्ट्रेट पुथोपिरगा मा ऑब्जर्वेशन दा यामद्रदा पुंग अनि गुंबा अहुम गुंबा दम पोथा हलगा अदुम हौगलगा डे टू डे वर्क अदुम चखिबा अदुम यारे सिनी सिगी प्रोसेस ना कोइना आईयूआई हाइबा आईयूआई सिना आईयूआई हाइबा अदि मसी अखोइना अनिरक अहुम लखुम ट्राई तोबसु सुम याय मसिद करिगुंबा सिदसु यारक्त्रे ने खलसी अदुर बोडी ए मसिदी अतोपा ओ अतिसु पाइसु मुक लेत्रबनिना अहामदा नॉर्मल येंगे याद्रे आईयूआई फोक तोरे याद्रे अदुर बोडी अखोइना आईवीएफ किसे IVF na sigi step sing musang sila kadoy na sina last stage mani last step mo na sila kadoy ni adu IVF ta sumakal yam na igre adubu yanan bagi in vitro fertilization and the embryo transfer hai sina first step ni masi mo koina normal su failure ba adagi IUI su failure ba man adu matung da koina IVF sing chathar kadoy na jari ba do oziki IVF si IVF ki magi process sidi yam kuina changa dori bra natraga si masi changde si su yam nungai chani da technique mo ne oziki IUI to basti man am kitang mulu sale hai tare masi da koina protocol khar le hari ba che short protocol hai bam ne long protocol hai bam ne antagonist protocol ka hai na le technique khar le hari ba protocol makhal si da करम मोंगी करम फिल्म सिनर का यागदगे हाइबदो नुपी सिसु अखोय अहाम ट्रीटमेंट तोथोपो ता हान डायग्नोसिस तब लोय तोथोखरमनिको मासे हान पीसीओ केस लेब्रा कोटब्रा हाइबन सिंगबा थायराइड के प्रॉब्लम लेब्रा हाइबन सिंग लोयन सिंग दोखर मतुंगा मदुदनि कोइन आईवीएफ चथजर कदुरिसे मसेजदा आई अमखतंग हान टेक्निक अमखतंग हाइजगे मकोइना मसिबो कोइन एंटागोनिस्ट प्रोटोकॉल कवी मसिगी टेक्निक सिना ख्वाइदगी हिन इफफाई मसिगी टेक्निक सिना long protocol haibasdadi khoigi ovulation induction to matam se da chances of ovarian hyperstimulation syndrome se
masi yamna wange ba long protocol haibisidi adubu hawere suziki antagonist protocol haibisidi ovarian hyperstimulation syndrome haibise masi yam handai ba aduna hujikti mayamna yamna pamnari ba technique adi matam yam sangdana hidaka pa adagi hujiki hariba laina si yam toina lakanda ba si antagonist protocol si tawragadi yamna matam din numi 13 ni hidaka toini ihana hambada numi mari name de recombinant ay kano leba recombinant hidak se kapakane ba adugi matung da ICMG mu follow tawraga lakadoine ba adagi mu message da OICS tadana ba to hida ma yalaga hariba si punna all together numi 13 ni kapalakane ba kapaga hormone therapy si sang na tawrani adugi matung da akoina sum masai monitor to budi chamani ko masai follicular study to budi masai follicle do akoina ham budi yenge du mai to duna IUI yenge du mai to duna IVF ki su follicular study se I bet 2 days na 3 days ko ni koi kana kana sumia ka duine ba madugi matungina dose masai hormone injection ka pi dose sum adjust to sum chat ki duini adu mai yare ha ba kan da 18 millimeter na sai ina haijabado madugi stage yo kanda koina trigger to ba koi ICG trigger to ba haidana masigi trigger si to rakanda masai adugi matungda 35 hours ki matungda masai open pick up to duini masai sidati masai gi IUI to bud mai to na nupi du da koina capsule ro sidati nupi du de koina retrieve to ko duini ba retrieve to ba ma doctor ko duini ba masai cement analysis to bage du mai to na masai sperm preparation si samana re se sperm da tongana phajana koina prepare to duini sperm du wash to ko to taroga sidana mu masai egg se follicle se egg se mama se lokthok ko doine mama bidur ko lokthok patients tegi lokthok ko doine ba masi akoina study tor matung se da trigger to ba hedana kano gi ICG injection si kap doine ba kap kanda madu he kap ki matung 35 hours ki matung da koi nupi si koi egg se retrieve to ba hedana egg se lokthok na bo hona doine ba matam da di koi gi egg si hana IUI to ba da na normal lem kanda thomiba follicle egg sing do madu chang khare henal wang thokani madu akoina loina lok thokodoine loina lok thokanda madu gi egg si akoin lok thoga phajana media na sing hapa ko torga wash to thoni wash to thoerga akoi madu phajana lok thoni lok thokanda petri dish ta phajana hapaga masai gi sperm am koi prepare simultaneously sperm jo koi cement jo prepare to doine ko phajana sperm jo wash to thoni somdagi egg jo koina phajana media tawraga wash to ani ani si phajana prepare tawra posak ado akoi gi insemination to baina sperm do koina phajana khangal laga egg to dai da caption doini capsule kan jam si fertilize to na ba mado koina incubator da tham gi doine hakchang manung na ta mapan da IVF tadi se ngasai gi IUI na sing sidi mama da hajam da hawki doini dana sidana mu hari ba egg to loktho obani adi sperm jo loktho obni sina mapan da puthora doini mapan da puthora ga koina incubator da hapna tham doine ba masi queen 2 days thamba yai natrang 3 days thamba yai sometimes blastocyst transfer nam sulei blastocyst saidana sidi numit manga tok ni tham doini adubu ayam no ji tonari si day 2 transfer natra day 3 transfer aduga ai isagi oina di day 3 transfer sina hena convenient oidana aina day 3 transfer to ya ba haibadi masagi egg siga sperm siga ani si inseminate to rakanda incubator da tham gartoine semaga masi ngasi si koina inseminate to horani hayen nongala kanda masi kari to boya bage denomination to no khotna ha bin mit to jagra su cell division si lak tabra ngasai fertilization hobra hobdabra hena madu koin embryologist na nongala ga mu yeng duine ba yeng kanda yare ha ba kanda ma nam thamjalaga fertilize to bo hoba sing do mu ye check to tho ba matung da incubator dam thamgar doine ba thamgar thamjan gra kan da akoina 3 transfer na numit humni shubu numit se ngasi si loktho obdi numit humni gi matung da 72 hours ki matung da ngasagi embryo oina form tor bo sing do madu akoina loktho oga madre akoina masing asu pam masing asu hapkani ama hapkadra ani hapkadra ahum hapkadra hybrid sing do akoina khandok charaga madu mu mama da embryo do transfer to tuine mama da hapjin test tube baby gi process to ni process adu mama gi uterus or mama gi womb du da asoi apan yaw taragadi kano atopa surrogate mother kumbagi option je se lak to ni adu lak doini adu dina ko surrogacy na muk tongan mu lak doini tongan topic ni adu hujiki hai basidi
याम नुसीजानी ngasai angang test tube baby harise atai kai dina te da ngasai gi mama gi puk manung da fertilize to hundra bane ba adagi mapan da thamaga test tube ne ba koin mapan da thamsi tube ta ne ba petridis da happy se akoi test tube harise wahai di adu da haije gi bewani adu madai da tor puthoga tamgarga ma ko incubator da hapsalaga matom ta magi machija kai gi do loin hapaga tormina fertilizer se matom da cell division to judoi ne ba se the 4 cell division adagi 6 cell division 8 cell division kai chum lak chadoi ni admai la halaga matom da fertilize to hundoi ne ba magi machija to hapaga incubator manu da thamramina adugi stage ni da adu phau bagini akoina incubator thamdoi se adagi koina lokho kanda day 3 surup study after 72 hours ki matung dai di madu mu lokho ga mama se da hapchen doi ne ba aduna madu ba koina embryo transfer hain to ba haina ko se ado ma madu matung da koina hormone tablet oina khara madu supportive therapy khar period ga 15 days ngai doini 15 days ngai ra kan da 15 days matung da koina beta ICG haidana test makhala malai masi to tho kan da masi pregnant oi natrak oi de do madu confirm to doriba adugi stage da bone koina IVF and the ET and hajari se si yam process yam na minute yam detail na yam na kano yam section na observation to bodar ka ta bani na sigi layong mayam je sigi process mayam je paisa di kyam changani haidi any normal couple na chatlaga treatment se lobo ngam gadori bra na traga yam expensive or gadori bra si kitang habi do hoi masi yam na oide akoi gi Manipur da akoi sida torgadi Imphal da torgadi maram de keno mad changdori se hormone mayam am lerakani adagi hormone mayam ma kap lerakadori ne ba madagi muksu embryo transfer to no gi hida poche mayam ma disposable item mayam am lorokani hariba mayam de pulap punjal laga chaurak pa masi 90,000 dagi na khar hen ba che 1 lakh dagi na kitang hen ba na khar ta ba dai da manage to bi ai adu ko laibo phaba mana ai hospital Suba hospital asedi karigumba matai manao dana government ki thabak tor magadi madu khoi reimbursement to boya bagi facilities amasu lei yam phare masima koina khulongja phangba adana hoji phawbuda ai hospital asedi Suba hospital gi puthok chagri basi 2008 gi horpanina angang se ji 1221 sugare 1221 yam yame adudi yame kuiraba aduna percentage of success rate is about 60% phauki chang te dum leiri aduna masdagi mu hengat na rawgi dam ka ene kari mu tawro ke bu frozen embryo transfer hidana technique sim ga hapchen da badagi di masdagi di mu khara mu henga khare adudi yam Manipur da oina opportunity facilities mayam lei mapalom da chatlaga di amhena chathok chasin gi bhara mayam yauduna ko yam hengalakani se suppose 1 lakh sang matam da mapan chaladi 2.5 sumai changduri ni adi matama kaduri ni adi mi ama yawda bayaroi matai mana ko chatlaga su karim kanda ahum chalakpa yai madugi leibham gi kari gi mayam dugi soina ka torpa yai ba aduga IVF tawraga hekta IVF tawradi akoi phamungda dum legedamni lengdan legedabani pothara legedam lengba yade ka ka haibase masimdi pura lale se adu thabak ma tawningba tawbu yai no madu kaktani aina pothan base nongam de mai day to day work adum tawbu yare loje IVF tadi numit 15 gi matungda amka test tawgdori banina numit 15 do nupi do pothara ga leibana di phabara natraga thabak ingang adum taw magi normality house work loin tawbu yare karim kaidi okay yam no jare doctor matang soida am question yam maru oiba mayam gi misconception jo oiriba se amaje clarify tawjening goin hangjage IVF tawduna angang poklakpa angang singje pokliba mama mapa gi macha nate hariba wafam ase ke am chum bage haibase doctor da hangjage majidi pura lale maram de kenabu ai ngasai haijagri budo mai mapa oidori basidagi magi spam lodoi ni haidu mai lojare adagi mama oi bigedori sidagi mai excel lothoe hairiba ani si lothoga mohoi si embryo form to mi damukta aina sai wari lijagi budo maraino sema petidis mang da hapsala incubator da hapabani happy ba posak adu lothoga mangon da hapsan doini haibasibu atopo oiningai chance leibrane si leitabane ba adu marak thanna ko doctor kano IVF mapanda tawrga laga machaji kano maitei macha mama pa masak manadre mapalongi mayang macha male kaina haiba wafam ama ni ju ke tanagiba lei si sina kamai tawri janu doctor madudi ngasai tawriba
kano do mama oriba mama po oriba do moigi apam bagi matu ai de anga mo oidaba yadre haibi wakhalda moigi tawbira iba doctor singu tanaba wakaldagi moi yanaba ma soide le ramgani donor dorobra acha donor ek ni khangde donor sperm ni khangde amani khangde madu yanaba mai makhada moina aidi miron da yade ai angang yaudaba yade haidana lakpadi soide oigani aidi madu khangdana di moi masa masa na khangdana di madu tawroi okay ethics ama lairibani na hospital gi mane adu ma laire adegi Hoziki IVF se post menstruation later ba adi hanubi ko yam sahi lira ba moi da sudum si ge to ba yari ni ko yai masig is yai haibadi sahi kano da phau da khabar ka ga mayam uri bo 70 years po poi kholi haibado madur sing musu madu othopadi yai ba adubo ngai 70 years sorokpadu di mangon dagi ek to di mama gi natre aduga madu akoina donor ek oina lawraga sperm di mapagi oigani aduga makari mangon dagi donor ek si lawra mangon da sinrabudi madu di yai oigali donor ek si dum sinai haba karigumba ma si kano sina mama menopause early menopause na sei nipu mathoi ni thoi bauda men se thalong khamdok ki jawa ba khamdok ki yawa ba to bu yawa madu ba koina amu masi thol on bidam to ovulation induction tawraga napu da thohalaga mangon dege dum logjar ga sun to bu yaye ba adu matam do di magi AMI level ang sa ma haijagi bdo madu yamna leman ga oida oiba taraga di magi exe suthok thobang ngam daga di madu da koi phong na dum donor exinare to ba desinare du magi masagi womb sina dum environment oina adum develop adum growth tok jarak pa adu mai spam di dum logdoi ni ko husband dugi macha di oidoi ni husband ni macha di oidoi ni mangon da di magi on ek tu natra banina magi budi yaudre adu ga chu magi husband dugi dum yauri dana adu mai masagi bodily nutrition di pidori ni adana masi ma masagi ni hadan dum logja ga doini adu logsu lonari bani adu madu dum othokta budi natte madu matam da di akogi mangon da di magi eksi kem thoktra bdo adu donor eksi tangai padan sinna da ba ya da ba matang la pan da sinai hajari ba adu pamadi ima adu da sunatna hoji koi sarugesi hadan leirise masi mama sigi angang khausi phatraba hayeng biron bi yar roi doba sa either cancer leram bi ai natra atop disease ma leram bi ai adu oiba taragadi mado koina mangon dagi di ekti phangaba ekti lok thokudori ba adu sperm ju lok doiba makoina koina embryo sema ba matungda ma koi ma toba nupi amada surrogate mother na mangon dagi da koina mai womb du wairaga dum piselas dum yai yam nungai je doctor matam zuloi sala nia take home message oina miam da kari paujil pibininge acha masigi matang sida hojikti manipur gi context su sahi yamna thena yum pan ba hain basing si mayam si loina tawnak panina ai bu haijo oina harga da take home message en mayam da thamjaning badi masi matam laringe kanda magi menstruation si regular oidraba magi nupa sina phajana kana tawdraba taragadi thobangam daba mai disease aina panjagi mayam du khajang or si yorga taragadi yum panjing mamangda hana nupi dusu nupa dusu loining thopi hoba adu orgadi matam su mangdre heng yum pala matungda adu matam su mangdre phajana du moina thuna moigi family habedo thamopa yabagi khudong chabdu phangane ne khanje masina ina mayam da appeal tawjaningi se Doctor na adongi mamal yam laba matam kai thopiduna hoi studio da laglaga infertility causes and treatment process ki matang da suka in takpi bai da makta yamna thagachari thank you so much for coming to impact health lingi episode asida thank you doctor thank you medical science amasung technology chakulakpagi khudong chaba lauraduna keno angang yumban lambida changraba husband and wife singna angang infertility si causes me amse doctor ne su sukaina takpi granina opportunity me amse lokhat piduna yumban lambi khogi family je mapung phaba honabada kano opportunity me amsi lokhat piu na haijage masi haraga ngasi gi health lingi topic asi episode asi swai loisin jarage amuka hana khurumjari